ngasi ay phone ki batuan tuan me manipuri si phone sing digi maru oibe I pau sing khongkasaraga manipur top channel gi maike digi myam da thamjagi ahan bada police IO sing gi investigation gi refresher course pangthona ba court na DGP da khangan khre police na on taina na investigation chathabadagi nupi ama Maukuri melaga hatpani haiduna sikibagi case ta china ba Assam Rifles personal oiba mapur oiba court na acquit tawkhre ngasidagina sai taraga humdai rongi mamangda kaithel manbita leiba headquarter 9 sector Assam Rifles ki campus ta leba quarter amada AR gi personal amana matamdu da sai kuntra khakta ngai ribi masa ani leirabi ma ki loina bibu Maukuri metuna hatpani haiduna sikiba thawdok ki case ta police ki maikai digi satakiba ona taina ba investigation digi ko na scenery ba mapu roibedu case asidagi acquit tawkibaga loina na DGP Manipur police ki investigating officer IO singi regular refresher coursing pangthona ba khangan khre thawdo sigi case ki judgment amasum order singarang uripok serap court complex ta leiba session judge Imphal West A Guneshorna ma ki open court of lauthokibane case asigi aroibi hearing na tha sigi taraga tereta pangthokraba matungda reserve tawduna thamlakiba judgment amasum order adu ngarang lauthokibane masamaki nupibu Maukuri metuna hatkibani haibigi charge ta phaduna ngarang phawba Manipur Central Jail sajiwada thamlakiba Assam Rifles ki personnel adugi maming केवल अपोपले की तरफ एम प्रकाश कवि हिमाचल प्रदेश की नूरपुर पुलिस स्टेशन की मनुंग चनबा सौपी विलेज तगिने थाउदोस अक्टोबर तरागा मथु इंग लिसिंगनि गनि पान गे नुमिदांग न थोखिबनि थाउदोक सिदा चेनरिबा मपु रोइबसिना नुमितुगी नुमिदांग पुंग तरेत मखाइरोम तराकोदा मसागी ड्यूटी लोइरदुना क्वार्टर हलकपदा माकी नुपीदा यूपी नना बहाखिबनि मतमदुदा माकी लैखिद्रबि लोइनबि सरिता सैकुंत्रा अपक्पा जगदेश चंद्रा तुरागा रोड हिमाचल प्रदेश ता लेबना रम कंटेंसा पैक अहुमरी स्टील ग्लास अमदा हापतुना पीरगा पिथकलबा मतुंगदा अमुकसु यू पीरा ओ हैरकपदगी मखोय अनिगी मरक्ता सिंदा पंगदान अदुना खनरखिबनि हाइरि पुंग खरा कानरबा मतुन एआर गी पर्सनल असिना माकी लैखिद्रबि नुपी असि बेडरूम दा हंगामा पाल मसुगी फी अमना सीलिंग फैन गी थौरि यानदुना सिरमले हाइदुना थांगनबदा लेबा मियोइसिंग दा हाइखिबनि लोइनना थाउदो असिगी मतांगि हेडक्वार्टर मापन सेक्टर एआर गी मेकिदिगी नायब सुबेदार राजेंद्र प्रसाद कौबा मना कंप्लेनेंट ओइदुना पासोय पुलिस स्टेशन मथंगी नुमित अक्टोबर तरागनिथु इंग्लिश सिंगनि निपान गे अयुक पुंग निपान मखाइरोम तारकपदा रिपोर्ट तौरखिबनि रिपोर्ट अदुगी मतुंगिना पासोय पुलिसना अननेसेसरल डेथ यूडी केस नंबर 2 पासोय पीएस 2008 register tawduna lokhathibane adumapo laikhidrabi nupi adu tharu yanba nataba atopa mahakpu tathi tawina tawba amadi phu saibana singba tawduna mapu roibana ot naibadigi sikhibani haibigi singnaba lairakpadagi UD case adugi mohota regular FIR case ama oina lokhathi case adugi FIR number na 82 close 10 2008 ne case asi Indian Penal Code ki section 304B gi makhada register tawbani loina case asi gi matana satharaki investigation na makhoi ani June taraga taret inglising ani ga ahumda lohongduna yumban minar khibane thawdo thokpa matamdu sahi mari amasum ani makhai rom suraba masa ani leire adubo habitual drunker ama oiraba mapu roibaga mahakagi marakta yamna toina khatna saina bathoi loinana accuse asina mapu sinaba kidamak phu saiba tawi habigi wafam tholaki hairi case asiga mari lainana mapu roibasibu examine tawkiba matamna leikhidra binupi asina tharu yanduna sirami haibaga mari lainaba ceiling fan aduda amasum फियादु मरम चाब एविडेंस फंगदबग लोनेना साकुरी अमा नत्रगना स्टूल अमगी मतेंग याउदनदी थरु यानबगी थब अदु ओइथोक लोइदबगी फिबम लैरंबग लोनेना का अदुदा साकुरी नत्रगना स्टूल अमत फिबम कायना लैरंबसु थेनखिदे लैखिद्रबगी हक्संग पोस्टमार्टम एग्जामिनेशन तौबगी रिपोर्ट सु डॉक्टर सिंग नुपी अदु मौखरी मेतुना हाटपदगी सिबु ओइगनी हाइदुना फोंदोरखि मसिग मतता केस असिगी प्रोसिक्यूशन विटनेसिंग ओइखिबा PW number 345 amasum 6 ki maikhaidigi su makhoidadi mapuroibasina maki nupi edu famungda wakhal taadana wan tharaga lairami haina phungdo I haiki laikhidrabina hangama pal masugi phi ama sijinaduna thauri yanbane haiba wafam kaidawnungda phungdokide so haidi adomena ma case asigi investigation chatharaba matungna police na mapuroibasigi mathakta IPC gi section 304 gi makhada November 19 English ngani taraga turukta charge frame tokhi Accused asibusu June taraga matu English ngani kunga mathoida CRPC gi section
313 की मखादा एग्जामिन तौखी लोनना कोर्ट न मसिन हंखिबा PW सिंगी मनुंगदगी PW नंबर 7 ओरिबा लेखिद्रबिगी हक्सांग पोस्टमार्टम एग्जामिनेशन तौखिबा रिम्स की फोरेंसिक मेडिसिन की असिस्टेंट प्रोफेसर अमगी रिपोर्ट असु लेखिद्रबिगी ngaksham gi mamang thangba sarukta ngakki oidagina yet phawbagi manungda mark leramba yauna lekhidrebigi haksangi PM examination da thengna kiba punama court phongdokhi loinana no PSC makhuri metpadigi sibu oigani haiba wafamsu phongdokhi hairi adu moino case asigi wayel satharakpade accused ki maikedi left kiba council जी इबो याइमना थौदो ओसिदा एक्विस असि सेनै हाइबगी वफम प्रोसिक्यूशन की मैकेडिगी प्रूफ तौबंगमदे थौदो ओसिगी कंप्लेनेंट ओइकिबा नायब सुबेदार राजेंद्र प्रसाद पु केस असिगी वयेलदा विटनेस अमा ओइना एग्जामिन तौकिदे मसिना थौदो असिगी हौरकपगी सरुकता यामना चाउना अहोब अमा लैरे अनिसुबा थौदोक्ता लैखिद्रबि नुपि असिगी थौदो अदुगी आई विटनेस ओइगदौरिबि मचानुपि अहल अदुबो एग्जामिन तौकिदे पुलिस की इन्वेस्टिगेशन केस असी दौरी डेट रोम द ओन तैंगना संक्षिनख्रे अमसुम चार्ज शीट थगलकपदसु IPC की सेक्शन 304B की मखादा थगलख्रे हाइबा आर्गुमेंट सिंग थमखि लोइनना एक्यूज असिना महाकी नुपीबु मखुरी मेतना हाले हाइरगदी मदुगी मरी लेनबा फिंगरप्रिंट की मतंग फोरेंसिक की एविडेंस योरमद्रे मदुना केस असिगी मरु ओइबा मसाक सिंग वाटपनिना एक्यूज असिबु कोर्टना थदोपम थुई हाइखि कोर्ट ने एक्यूज की काउंसिल प्रोसिक्यूशन विटनेस की वफम तारब एक्यूज की लोनबीबू हॉस्पिटल तमना पुबगी लंबी लेखिदबनी हाइबदगी हेना थौदोदुगी मतंग एक्यूज की मयोक्ता वफम अमत फोंदोरक्ते खौरी मेटुना हाटपगी मतंगदसु फिंगरप्रिंट की एनालाइसिस तौदे थवोंग असि प्रोसिक्यूशन की मैकेदगी यामना सथीबा अहोबा अमनि हाइबगे लोनना सुप्रीम कोर्ट ऑफ इंडिया ना पीबा रूलिंग की मतुंगिन एक्यूज असिगी माराल कोर्टना इस्टाब्लिश तौब ngamdre haiduna ngarang phawb jail thamlakiba accused asibu case asidagi acquit tawkhibuga loinana makpo atopa case singda makhatana mathau tadrabadi khudakta thadokhigadabani haikhen pausna makhatari map makhasa tharakpoina tendak netana pau pijage imphal urkhul lambida illegal encroacher highway mapanakna dukan sing sajinarakpan accident hena thokle national highway amasu oiraklaba imphal urkhul lambigi matai illegal oina tongan tongan ba makhalgi dukan sing sajinarakpana lambi satok sinda khudong sa taba kya mayukna baga loinana accident thokpagi sang wang khalaktuna asi ana toina thokle mari lenaba sing hiram asigi matangna mi yeng sangbiyu haiba maikai asomda khundari ba miyai kyana phungdoknarakli अतोप पाव मन कोविड टेस्ट की रिजल्ट गाइरिंगैदा पेशेंट सिरे मसागी अनाबा मदगी थासिगी कुनगा तरेट के अहिंगदा वांगुगी PIC दा पुखलुरगा जेनिम्स दा रिफर तौरकपदगी लयिंगनबगी दमा कोविड 19 की टेस्ट तौखिबगी रिजल्ट गाइदुना लैरखिबि नुपि अमा हॉस्पिटल असिदा लैखिद्रे हारि ngasi जेनिम्स दा लैखिद्रबा पेशेंट अदुगी मिंग KH याइमा मपुरोइबा KH अनन कवि अमसुम काक्सिंग डिस्ट्रिक्ट की मनुंग सनमा वांगु नोंयाई खोंगदगी नि हारि थौदोक्सी डॉक्टर सिंह लैखिद्रबिबु वाट पुसिंदुना यंबिखिदबदगी थोकपनी हाइदुना लैखिद्रबिगी मौफाना पेंदबस फोंदोरक्ली अतोप पाव मन फेसबुक ता खंगनरगा मखुत सांगलुबा मा पुलिस ना फारे मसागी सही कुंगनि थोइरोम सुरबि लैसाबि अमाबो फेसबुक ता थासगी तरागा मापन दा खंगनरगा निमित तरुंगनि सुरकपा थासगी कुंग मरिगी अयुक्त उनदुना कार अल्टो अमदा हापतुना चुचामपुर रोमदा पूरगा नुपी ओहिबिके इकाय खुनो मंगनना बो होटनाबदा चेनबनी हाइबा मियोयमा यरिपोक PIC न लखटपा केस को मरी लेनिना फारे फारबा मियोयदुगी ममिंग इरोम सिंखैंगान बसै कुनगतरु अपोकपा आइब्रोजन कवि काक्सिंग डिस्ट्रिक्ट की मनुंग सनबा तंगजेंग खुनौदगिनी माकना लैसाबी सिगी फोन अमसुम सना लहौरगा कैसांपाट की मफम अमदा थादोकलंबनी सुहाइरी अतोप पाव अमना एरेंद्रो लाइसोममगी वकत ngasi सुप्रीम कोर्ट ना खनरगनी तोआन तोआन पुलिस स्टेशन सिंगी मनुंग इम्फाल थौबाल पोरोमपाट अमसुम काक्सिंग PIC न लखटखिबा केस मरीगा मरी लैनना फाजनखिबा थमैबन हिजम देवाल लैखाइदगी लाइसोमम एरेंद्रो सैनिफु अपोकपा एल रघुमणिबु मे तरागतरे इंग्लिश सिंगनगे कुनगा मथोइदा डिस्ट्रिक्ट मजिस्ट्रेट इम्फाल वेस्ट नेशनल सिक्योरिटी एक्ट NSA दा डिटेन तौखिबगी मयोक्ता माके अपोकपा मपा एल रघुमणि न पिटिशनर ओइदुना डिटेंशन असिबु चैलेंज तौरदुना सुप्रीम कोर्ट ऑफ इंडिया दा फाइल तौखिबा रिट पिटिशन क्रिमिनल नंबर 266 ऑफ 2021 अदो हयेंग एपेक्स कोर्ट असिगी चीफ जस्टिस AS बोपना अमसुम जस्टिस ऋषिकेश रॉय की बेंच न लखोतुना खनगदौरी अतोप पाव खरनमु लैंगा की एम्प्लॉई खुदिमक वैक्सीन कापतब यारकलोइदौरी इम्फाल ईस्ट दुकान फार्मेसी वर्कशॉप थबक तौरीबसिंग वैक्सीन कापखिबगी सर्टिफिकेट सिंग उठकदबनी
Manipur COVID-19 laicet asi mapung fana thengnanaba amadi tamthiraba virus asidagi ngakthoknaba lengana lakholakpa khongthang amada lengaki employees sing COVID-19 vaccine kaptaba yarakloidabigi phibam ama lakle Imphal East District manungda dukan pharmacy amadi workshop tawribisingna vaccine kapthokkibagi certificate sing udhananaba thabak lakhot paukhre Manipur lengaki Directorate of Education is Hills section gi Additional Director of Education School Hills Seminthang Lenthangna thokiba notification amagi matung in Additional Director Education School Hills ki makhada laidibi employees sing amadi staff sing ahanba dose amadi anisuba dose kapkibagi certificate sing natragana vaccine kaptribasingna makhoigi status adu thenglabada inglising ani kunga mathogi July ani phawgi manungna pikhalakadabani Certificate sing adu July ani phawgi manungna sungsoi soidana email address lenin dot thauna thouna143@gmail.com natragana WhatsApp number 977461270 natragana hard copy oina Additional Director Education S Hills ki receipt text thajilakadabani so hairi amaromda Autonomous District Council Tamenglong District Council Administration ngarang thokiba notice samada Tamenglong town manungda dukan phamlibising manamasing yolibising sanga yon magi thabak tawriba miyai khudimangna COVID-19 laicet asidagi ngak thoknaba vaccine kapthokadabani laicet asi sandorakpa thingba hantanba madi laksinbada mating pangnabagi matam sana vaccine kapthokpigidabani so haikhi atopa pawamana COVID-19 na mama mapa kainahan kraba angang taragan thoy sukre pupang sudaba angang gi masingna samaga kuntrago humdai sukre COVID-19 laisana sahi nauribi angang singda leptana saitheng pirakli angang kya laisat asina sokon bagi mathakta leikidaba yawraba matungda laisat asina maram oiraga mama mapa ani makaina kraba angang masing puna taragan thoy sure angang samaga kuntrago humdai pupang sudaba angang ohenbire Pauksi esina phambu report ki matungin angang taragan thoy esigi manungda Bisnupurdagi angang ahum urkuldagi angang kuntraga manga amadi Imphal East dagi angang mari angarang phawbada COVID-19 na maram oiraga mama mapa anima kaina hanbikre mama mapa anima laikhidraba angang singi manungda sahi yamna nauriba angang kaya marum yauri Bisnupur district ki angang ahum asi masin manaw ngaktani makhoigi manungda angang atopa adu supnatagi sahi manga khaktama ngairi atai angang singna sahi taraga taret amadi taraga mari sure aduga ukul district ki angang manga asisu masin manaw ngaktani angang manga asigi manungda iton tonbi adu masagi sahi taruk khakta ngairi atai angang singna sahi taraga taret taraga manga taraga mathoi amadi mapan sure Imphal East District ki angang mari asigi manungda amadi say taraga tret surabi nupi masani aduga angang ahum amana masin mawpa ngaktani angang ahum asigi manungda iton tonba asi sahi marigi nupa masani atay angang singna say taraga mga amadi nipan surabi nupi masa ngaktani hairi COVID-19 laisat ki ani subo web asina pupang sudabanga ohen kraba angang sama kuntragum do asigi manungda Imphal East District gi angang kunga mari Imphal West District gi angang kunga mga Thawal District gi angang taraga matoi Kaksing District gi angang mga Bisnupur District gi angang tara Kangpokpi dagi angang taraga nipan ukul dagi angang taraga taret kamjong dagi mari senapati dagi taruk none dagi angang ama Ferzol district dagi angang mari amadi Chusampur district dagi angang nipan yauri hani sifungdorakhi amaromdana IM na pistok ki waroi sin purakna ba takna dawri kumjaing lisingani ga taraga mangari India government amadi National Socialist Council of Nagaland NSN IM gi marakta khuyek pinakhiba naga framework agreement waroi sin athuba matamna purakna na ba takshilagani haina laharup asina laukthokre agency dagi phangma paw sina makhatan hai ribo wafam asi NSN IM na sirol amagi khuthangda laukthokibani sirol aduna pallibadi naga miyam gi wathok asi loishinbagi mahota center na economic package semduna moithem tawna bo khona ribasi loop asina haksina lawi amadi laingak na khoisak oina sijinabani government of India na atop lahurup amadi party singbu moithem tawkhibadi yayadubo NSN IMD yaroi lanpham amatada naga singna surrender tawkhiba yaroi adubo center gi moithem na naga gi miyoi khara pangthabasi laibakthibani naga political freedom gidamak lanthengna hariba naga political group amadi miyam gi marakta lamsinbani hanas phungdorakhi aranba jandan account holder lakh nipana PM kisan ki kana baloramle Uttar Pradesh ta Pradhan Mantri Kisan Samman Nidhi gi makhada kana basing yen thokpada achauba aranba sing lairamba thena khare aranba jandan account lakh 7.8 lom gi
amamamna state asida lupa lising taruk phanglamba thengnare masigi manungda lakh 2.3 di tax thiriba businessmen sing lalonba sing amasum atai professional sing oiramne khwaidigi ngangribadi hairiba kanaba phangkiba sing asigi lising kunthra gani tu henbadi hana sikhiramle hanis phungdorakli aten state sigi wamra thopa pawkhra thamjage thong ahai bi tekpada miye hum thiba khangidre Arunachal Pradesh ki Siang district leiba Pangin amasum Boleng town sing samnahaliba Siom Turel gi mathakta saba sangam thong haina khangnaba thong ahai bi ama tek tharakpadigi miye ahum thiba khangkhidre hairi atopa paw amana tinnaba marup singna miye ama halaga covid victim oina uhalaga poloikhre na oiriba miye ama ma ki marup singna lupa crore anigi ransom gi damakta kidnap tawraba matungda hatkhre aduga ma ki haksang adu covid na naduna sikhiba me ki haksang oina uhanduna balkeshwar gat ta poloikhre masagi sei kunga manga suraba Sachin Chauhan cold storage amagi mapu oiriba Suresh Chauhan gi amata poksaba masanu pani mag June kunga mathoida kidnap tawki ama suma ki imungna mi mangkhibagi complaint ama file tawki toigumangsu mark thiba phangkide haukiba nuwaijing numidang athengbada special task force na aronba paw ama phangki madugi matungda makhoina Sachin ga luna tinaba marup Harsh Chauhan yauna miyoi manga detain tawki ma ki marup Harsh Chauhan asi ma ki apokpaga business tawminaba partner amagi masano pane police na wang pong satabada makhoina mihat adu pangthokpani haibagi jaki suhadi Makasa tharak poina Manipur gi pawkhra hapcharamge thang na yanbada mi ahum sokle Lamsang police station gi manung chanba lamdeng makha lekai di inkhol thangnana leminaba masel gi marakta sambal khabi gi wohauda khatnabada thang na yanbada gi nupi ama yauna ahum sokpada gi lekan akre hari thagdok tu da soklaba singa dudi maibam major singa sei kunthra ga mari apokpigi ming joy maibam hero singa sei nifugo teret apokpigi ming Khoidong singa masu maibam ongbi Ratana Devi Mapuroibigi ming Goberni haiki police tagi phangba pawgi matungina thaudu aduga mari lainana ngasi nungtil pung mari makhairam taba matamda Lamsang police station da complaint torakpadagi case ama lokhale soklaba singa dugi manungda major di lamjingba hospital laikanari aduga ataidi first aid piraba matung mayumda putharakre haina supali atopa paw manamo Rims ta sasinaba si sang thabak haplambada senaba ani yauna ahum lockup yokre sasinaba si sang seasonaduna rims ta contract regular basis ta aran mamongda wangkhai maihawbam lampaktagi haujingna pangai leisram mapala leiba wangkhai mayum boy sei kungani pan apokpa lekhidre yai makoba mi amabo namthak tobiraga thabak haplamba kaira wangkhai maning laikai digi aribam Rajo Sharma say yang kay ganito apokpa ibobi dharma masum wangkay ayang pali kongba laisam laikai digi hanjabam Gaurachandra Sharma say yang kay gamari apokpa laikidraba Bajramani Sharma yauna makoy ohumak lampel police na lakholakpa case amaga mari lainana fare loinana CJM Impal West putok tuna mathang tha July ani pawa police custody remand lokthakre Hiramsigi matana hospital asigi administrative officer A Santina Lampel police station na complaint ama langkhatkre complaint aduna haidibadi A Rajo Sharma amadi Gaurachandra anina boybu hospital asigi contract regular post issue tawduna thabak haplambani aduga rims ki authority singnasu post asigi dama appointment engagement amata thokiba laikide sasinabasi sang singna boy asi post asida lana thabak hablakibani hairi thaudo asigi matana police na accuse ahumak phaduna wangpong sathaki police na boy de wangpong sathabda mana haikibadi yangang pokpidagi mayengmam prem kumar loinana ma ki marup haino poktagi jiten kauba miyamana ma rims ki cook ki post asi apply tawning lagadi Rajo amadi Gunachandra hairiba miye ani asi unau hain hairakibani hairi thaudo asigi matana police na makhatana investigation sing sathabada accuse ahumak CJM Impal West police custody remand player ki damak ngasi putoraki police ki remand player adu CJM Impal West na taraba matung accuse ahumak pu numit marini police custody te thamnaba khangan kre haina pawsna su phongdorangri Tentak pato pa paw mana Aung San Suu Kyi na junta thengna ba Myanmar gi miyam punna lainana ba taksin khre Myanmar gi mafam tanthokraba Aung San Suu Kyi na military gi lengak sasan thengna ba gi damakta leba aski miyam bu punna lainana ba taksin khre hain official report amana phongdorakli Nobel Prize phangkhrabi amadi independent hero general Aung San gi masanupi
ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯕ ꯑꯣꯡ ꯁꯥꯟ ꯁꯨꯆꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯀꯌꯥ ꯑꯃ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯆꯥꯔꯖ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯀꯟꯕꯤꯛ ꯄꯤꯕ ꯇꯥꯔꯒꯗꯤ ꯆꯍꯤ 10 ꯔꯣꯝ ꯍꯦꯜꯅ ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯗꯟꯗꯤ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ